Basanta ahing amagi malika charong lesadlam nungshiba surgi say hekta tantha nairui wakhalna ngauduna chetke chetngamda noknagani kibana kanabo ipakta satle mi paibi irakani kibana kangphalda satle mi paibi malang sahum kibana khoimu kanabo kibana nungsi leinam lot piwo noknagani kanabo kibana leina lotna sat piwo oishanu tingkhanglakta oishanu narak asongba midyengfamdi oiredo ningthem aigi mishnana lotuna kari kanagani haujarulao nabungo aigi thamoi leikolda satjarulao ningthem thamoi layumda adu kankraba irei aduda iroigani haina changsilakliba taibang nangbu apangba iraknaba nangani kidabra irei kalli khanglabada aduk na chungdaba lamchattudi wajasanu naralgi wajabanido leipak asigi laining thogi naitom satpi mamom mazaibe matam phasna haidana sana konung sida haina humna maning tauna satcharibi leikol sida tarai tarai khong thangsilaklabadi irei mayoknaba haibasidi masana tabanido ningol kagi thongjaudugi wangmadana thaugal khara sebari atei senulembi yauna majaibe mamabu kauduna laknari adubu phanama kaurabani adumna poro lonsin leiraklibado manunglomdagidi khonjal marik amatta phawba hektagi phanglakte matau aduna suni mahai mahai leiriba thaugal pumnamak mipainaribasi adumakpu taunariba thawong asi ningthem pokpagi sanana kongdi yauhallaba natrido tangbal lomda lengsiliba moirang pokpa adu leiribana wafam adu wathok oirani khanglabana thaugal naising amadi sebari singsu ningthem yausilaktrip hawbadi mahai mahai machin menaduna ngainari mikup phadi thaugal aduna lebliba ningolka adugi thongjil manak aduda mazai bunga ningthem adu phajaraba saban aduga iwang wangba makhai tumin leplakpa aduda manak nakna leiramba thaugal naising adu nolukna khongthang khara maning han lepki matau aduda ningthem nakalda leplibi machal ibemagi achanbi aduda midyeng tham wahang ama Kedaurure sanaside senurembi pukning mi paija ningthemda yengamda yeng itap tapna masai bungo thoidokpa kaisu tawjakhide anganbada ipu moirang ningthogi mamom ado machai bungo nakta lakpani khakpau taki makhata madudagi moirang ningthogi mamom ado mazai be mana mathanta nungairamlaroi ita sanage kaurau haidana nanaina kaujarubani hek lenglakpaga hoimai hairamda thongi poron ase thakhibadagi hanglakpa kauba leikhidre mayami painaraduna mazai bungo natrabadi yararoi khanglabada thaugal nai ama thasakibani mazai bungo nanaina soikhiba yaurabasu ngakpiyu ningthem maithong adu nokfet tawki aduga mityeng adusu honglak machal ibema adugi ningolka adugi thongjilomda amuk mityeng tham mikup khara wahai amatta kangda lepi aduga yamna tappa khonjelda haiki nakhoi nakhoigi nathau tawjaru senurembi kuman nakhoi ni dilapna leikinu phagani mazai bungo asi hairamlaga mahai mahai mi paina leinaramba thaugal naising sebari singsu senurembiga punna thokhrabada ningthem machal ibemagi ka adomda onsin yamna hodaba khonjelna machalbu kauzai sana ibungi sana nangbu tabro misna amakhak hek kupke nangde chek mok lawramdaba ningol ka adugi thongjau ado yamna thuna hangle thongsin aduda lep mabung ningthemda momon nokcha tathak yenglei yambong is ngakchadra tawja sarise sana konung asida matani maning toba matani mangak haigatuna chachabasu adubu ningthemgi arumba khonjelna machalbu nungsina sana haina kaukhibada ngasai makhai aduk kuina thaugal naising amadi sebari singna mi paija masing thingamda kaujaribaduna hoimai hairakta anam kanbiningaida tumin leiruraga mabung laklaba mikup asidadi kayada thuraban sana konung asigi majaibe mamak oirambagi chinbal kangba ngamnadabani kanagumba micham ama oiramlabadi mikup hek pharoidabani
ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕ ꯃꯇꯧ ꯑꯃꯒꯨꯝ ꯃꯆꯜ ꯏꯕꯦꯝꯃꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞ ꯃꯕꯨꯡꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯅꯤꯡꯊꯦꯝꯃꯥꯅꯗꯤ ꯑꯗꯨꯕꯨ ꯃꯆꯜꯅꯤ ꯂꯝ ꯍꯦꯜꯂꯕꯁꯨ ꯃꯆꯜꯅꯤ ꯑꯅꯝ ꯀꯜꯂꯕꯁꯨ ꯃꯆꯜꯅꯤ ꯅꯤꯡꯉꯥꯏ ꯆꯥꯎꯔꯕꯁꯨ ꯃꯆꯜꯅꯤ ꯑꯃꯈꯛ ꯉꯥꯏꯖꯕꯤ ꯃꯆꯜ ꯏꯕꯦꯝꯃ ꯁꯅꯥꯅꯤ ꯇꯝꯐꯥꯁꯅ ꯅꯤꯡꯊꯦꯝꯃꯥꯅ ꯅꯨꯡꯁꯤꯃꯟꯕꯅ ꯃꯃꯤꯡ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯀꯧꯖꯗꯕꯤ ꯃꯆꯜꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯃꯥꯡꯗ ꯂꯦꯞꯂꯤꯕ ꯇꯝꯐꯥꯁꯅꯥꯗ ꯌꯦꯡꯂꯛ ꯏꯪꯅ ꯍꯪꯂꯛꯏ ꯀꯔꯥꯏꯅꯣ ꯏꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯃꯗꯨꯗꯤ ꯇꯝꯐꯥꯁꯅꯥ ꯃꯕꯨꯡꯅ ꯈꯪꯍꯪ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯇꯨꯅ ꯌꯥꯝꯕꯣꯡ ꯅꯆꯜꯒꯤ ꯋꯥꯁꯦ ꯇꯥꯕꯤꯈꯣꯕ ꯁꯅꯥ ꯂꯝ ꯍꯦꯟꯒꯅꯨꯅꯦ ꯅꯪꯕꯣ ꯀꯔꯥꯏꯗ ꯂꯩꯔꯤꯅꯣ ꯀꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯀꯧꯔꯛꯏ ꯏꯆꯜ ꯏꯕꯦꯝꯃ ꯃꯣꯏꯔꯥꯡ ꯆꯅꯨ ꯊꯣꯛꯂꯛꯎ ꯁꯣꯝꯗ ꯅꯤꯡꯊꯦꯝꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨ ꯃꯖꯥꯏꯕꯦꯝ ꯃꯃꯥꯒꯤ ꯃꯅꯨꯡ ꯊꯪꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯠꯇꯨ ꯇꯠꯇꯨ ꯊꯣꯛꯂꯛ ꯂꯦꯞꯄꯤ ꯊꯣꯛꯂꯛꯂꯤꯕ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨ ꯅꯤꯡꯊꯦꯝꯃꯥꯒꯤ ꯃꯤꯠꯆꯤꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯐꯥꯎ ꯌꯦꯡꯂꯝꯗ ꯃꯆꯜ ꯏꯕꯦꯝꯃꯗ ꯌꯦꯡ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯃꯉꯣꯟꯗ ꯋꯥꯍꯪ ꯍꯪꯂꯛꯏ ꯑꯩꯒꯤ ꯏꯆꯜꯁꯤ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯏꯆꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯍꯥꯏꯌꯨ ꯇꯝꯃꯨ ꯑꯩꯒꯤ ꯏꯆꯜ ꯁꯅꯥꯅ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜꯗ ꯑꯀꯤ ꯑꯈꯪ ꯀꯔꯤ ꯇꯧꯕꯒꯦ ꯌꯥꯝꯕꯣꯡ ꯑꯩꯒꯤ ꯋꯥꯁꯦ ꯁꯅꯥ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯝꯕ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯃꯉꯣꯟꯗ ꯃꯤꯀꯨꯞ ꯑꯃ ꯌꯦꯡꯂꯝ ꯅꯤꯡꯊꯦꯝ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣꯡ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯍꯥꯛꯇ ꯀꯔꯤꯁꯨ ꯇꯧꯖꯗꯦ ꯋꯥꯍꯩ ꯑꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝ ꯁꯅꯥ ꯃꯤꯁꯅꯥ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯃꯤꯁꯅꯥ ꯍꯥꯏꯕꯤꯗꯨꯗ ꯐꯠ ꯌꯦꯡꯂꯨꯏ ꯅꯤꯡꯊꯦꯝꯇ ꯅꯠꯇꯦꯗꯣ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯅꯗꯤ ꯃꯤꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯈꯠꯄꯇ ꯅꯠꯇ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯥꯡꯒꯠ ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯌꯥꯝꯕꯣꯡ ꯀꯔꯤꯒꯤ ꯌꯥꯝꯕꯣꯡ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯕꯨꯡꯉꯣ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ꯭ꯔꯅꯦꯍꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯄꯤꯕ ꯅꯤꯡꯊꯦꯝꯅꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯁꯅꯥ ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯍꯥꯏꯕꯁꯤ ꯍꯦꯛ ꯃꯌꯥꯗꯦꯗ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥꯗꯣ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯊꯦꯝꯃꯥꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝ ꯃꯃꯥꯒꯤ ꯊꯧꯔꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯅ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯃꯤꯁꯅꯥ ꯑꯗꯨ ꯏꯉꯛ ꯍꯦꯛ ꯉꯛꯆ ꯌꯥꯝ ꯇꯞꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯝꯕꯨꯡ ꯀꯧꯈꯤꯕ ꯑꯗꯨꯗ ꯅꯤꯡꯉꯥꯏ ꯀꯟꯕꯤ ꯃꯖꯥꯏꯕꯦꯝ ꯃꯃꯥꯗꯤ ꯇꯞꯊꯕ ꯍꯦꯛ ꯉꯝꯗ꯭ꯔꯦꯗꯣ ꯃꯤꯁꯅꯥ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯍꯦꯟꯅ ꯑꯁꯥꯎꯕ ꯐꯥꯎꯈ꯭ꯔꯒꯨꯝ ꯑꯃꯨꯛꯁꯨ ꯑꯩꯍꯥꯛ ꯑꯁꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯅꯤꯡ ꯇꯧꯅ ꯁꯥꯠꯂꯤꯕꯤ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕꯤꯗꯣ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯑꯁꯤꯒꯤꯅ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯜ ꯁꯅꯥ ꯃꯆꯜ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯃꯤꯡꯂꯦꯟ ꯑꯁꯤꯕꯨ ꯅꯪꯅ ꯇꯔꯥꯏ ꯇꯔꯥꯏ ꯀꯧꯕ ꯅꯠꯇꯤꯛꯂꯥ ꯀꯧ ꯍꯧꯖꯤꯛꯃꯛ ꯀꯧ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯅ ꯃꯆꯜ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯃꯤꯡꯒꯧꯕ ꯌꯥꯔꯣꯏ ꯑꯩꯍꯥꯛꯀꯤ ꯌꯥꯝꯕꯨꯡꯅꯦ ꯑꯩ ꯈꯛꯀꯤ ꯏꯕꯨꯡ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯇꯥꯏꯕꯪ ꯀꯅꯥ ꯅꯠꯇ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯧꯒꯜꯅꯥꯏ ꯁꯦꯕꯥꯔꯤ ꯑꯆꯥꯟꯕ ꯀꯅꯥ ꯑꯃꯅ ꯑꯩꯒꯤ ꯌꯥꯝꯕꯨꯡꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯃꯤꯡꯒꯧꯔꯕ ꯍꯥ ꯁꯣꯏꯈꯤꯕꯃꯛꯇꯒꯤ ꯑꯣꯏꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯧꯈ꯭ꯔꯤꯕ ꯃꯤꯡꯒꯧ ꯑꯗꯣ ꯑꯍꯥꯟꯕ ꯈꯛ ꯅꯠꯇ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯗꯕꯅꯤ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯕꯨ ꯇꯨꯡꯑꯣꯏꯅꯒꯦ ꯈꯜꯂꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯅꯤꯡꯉꯥꯏ ꯀꯟꯕꯤ ꯃꯆꯜ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯤꯕ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯃꯥꯅ ꯊꯠꯇꯨꯅ ꯃꯆꯜꯕꯨ ꯍꯥꯏꯍꯠꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗꯣ ꯃꯥꯅꯤ ꯃꯆꯜ ꯑꯁꯤ ꯑꯅꯝ ꯀꯜꯂꯤ ꯅꯤꯡꯉꯥꯏ ꯆꯥꯎꯏ ꯑꯗꯨꯃꯛꯄꯨ ꯃꯉꯥꯎ ꯊꯤꯕꯤ ꯃꯆꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯌꯦꯡꯂꯕꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯤꯡꯊꯦꯝ ꯑꯁꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯁꯣꯛꯀꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯒꯗꯕ ꯋꯥꯍꯩ ꯃꯔꯤꯛ ꯑꯃꯠꯇ ꯁꯅꯥ ꯆꯤꯟꯕꯥꯜ ꯀꯥꯡꯂꯗ꯭ꯔꯦ ꯑꯗꯨꯅꯁꯨ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯅ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯃꯍꯥꯛꯇ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯀꯟꯕ ꯑꯗꯨꯗ ꯇꯧꯍꯩꯗꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯃꯗꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅꯁꯨ ꯌꯥꯅꯤꯡꯂꯨꯔ ꯃꯥꯜ ꯃꯆꯜ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨ ꯊꯠꯄ ꯉꯝꯗ ꯃꯄꯨꯡ ꯐꯥꯍꯟꯈꯤꯕ ꯑꯗꯨ ꯍꯟꯗꯃꯨꯛꯇꯤ ꯅꯤꯡꯊꯦꯝ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ
Kadugi wangmada onthok khonjel yam haudabi Senurembi. Ningthem yathang tung in Senurembi panglap lap na leiramde yam thuna changlak lurel adu noladuna takpiyo majai bungo Ningthem gi waga nangde khoido paiba yakhidrabi majaibe madu Senurembi da amuktang yenglam moirang ningol aduda onsin khanglabra Sana nangbu yarene. Senurembi chalo moirang ningol ichalasi moirang pokpa maikai thinbiru. Phagani majai bungo Asumna Ningthem yathang tungin Senurembi mangtha moirang ningol adu puthokhinaba tauje adubu majaibe manadi mabung Ningthem leibana ahenba wahai kangba ngamda moirang ningol adugi maikai tam sana mishna aduna thauraba mityenga tanaduna yenglu adubune haibige tajau athotpa leirang leina do leikhokta tingkhang panbaniko atiba sangi machina waibasu saru phangna ubaniko ngangthoktaba taibang kana ado khutta khutlai paibaniko Senurembi amadi moirang ningol adu thokraba matong majaibe matam phasna do kiruk mabungda nauthi saja isaulang silei yambo nangai bu nungsidaba natra Karino ne sana nangbo. Yambungna nangbu nungsibagini sana haina kauribase. yare khangjare ai nungsiraga karigi migi mamangda aibu chekhatlaga aigi wa tadribano ai hak ase nangi nachal natabro aise sana ko nung asigi Ningthemgi amatang aijabi machal natrabra ba Mahani ne sana kanana natti hairagene. kanana su haide hairasu tawriba aduni yambungna aibu nachal nattago kobira kanu sana hainaga kauru chomoirang ningol aduda angang nawa pisakum tawjariba machalgi ningai aduda Ningthem madi machalda nungsina yengja makhol thokta nokje Haima mahadi aigi jalsu natana karam haina kauruni. Tamphasna do peri mabungna laknarakpaduda suktuna yenglak oidaba ngangano yambungna aina taba nachalni khanbagi natra moirang ningol aduna yambung haina mingaurakpada karimata haidribada aisu loina khangi madu ai nungsidabagi natra hantakti Ningthemdo makhol thokna hek nokle Haima adudi nangna kauba yade phatte majai bungo kaugadabani haina takrabadudi chap manadrone yambungi sana nangbo manade aina chaihatlamdrabadi ai leiramdrabadi yambungna kariso haide mingaudo aduma kauhalamgadaba natra Yambungi sana nangbu kari haina haisige. Mabung machal aduna marai taunaringai mikup aduda laptak leikhiba khumando taha changlak ningsa sor phuina hon Ningthem leiba maikai thirakpani adubu ningol ka adugi thongjil wangma laptak lep nolukna Mazai bungo. machal ibe mana tawrakliba marai aduga lakliba khuman mana tawrakliba matau aduga Ningthem khumanda onsinduna Hayo. Mazai bungo. Thangnaba kada lami ma majai bungo bu ngaijari mal. Ningthem pishamani do naksinna Karigini haido. Mazai bungo ya thangtungina shingel ta khelai adugi chara maru adugini takpirei do majai bungo. thawa kaya sadana leiramba Ningthem thamoina khoidaba singel adugi minglen palaklaba adudadi maikai karomdagi lakpa malangbano Ningthem sana hakchangda ing launa thenglaklabada Ningthem sana chinbal adu asemba yauda khoirom minok tamki mikup adu lei tharakpada Ningthem manak nakna machal ibe matam phasna lepli khanglakpada Chang pathajarur. Yambungna nungsidana laknabani ko sana. wahai khara se haiduna machalbu thembiramlaga Ningthem khuman adugi maikai tam khongthang du thanglak lanmi adugi maikai dale sana mishna adu kupta langtakna na haire Phanglabra. Shingel adu phanglabra. Shingel adugi chara maru khudingmak sana konungda thunglabra. Chalo tentharan. Sana konung maikai senba thungna shingel ta khelei aduna koishinduna tharuchu. Ningthem magi langtaknaba matau aduda lanmi nopa adu paukhom pi sipingamda chinbal adu kangamda lurel adu nolukna ik a tauduna Mazai bungo. Singel adu
ꯑꯇꯩ ꯃꯐꯝ ꯈꯔꯗꯤ ꯄꯥꯝꯕꯤ ꯀꯌꯥ ꯂꯩꯔꯝꯗ꯭ꯔꯦ ꯂꯟꯇꯛ ꯂꯟꯇꯛ ꯄꯥꯝꯕꯤ ꯑꯃꯅꯤ ꯈꯛꯇꯃꯛ ꯍꯧꯔꯝꯕ ꯑꯣꯏꯕꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯐꯨꯛꯆꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯤꯡꯉꯦꯜ ꯇꯈꯦꯜꯂꯩ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯠꯄ ꯃꯐꯝ ꯑꯃꯗꯤ ꯊꯦꯡꯅꯖꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯆꯥꯔ ꯐꯨꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯖꯒꯦ ꯇꯧꯕꯒ ꯑꯊꯤꯡꯕ ꯊꯝꯂꯛꯄꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯎ ꯆꯪꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯄꯥꯏꯃ ꯈꯣꯏꯖꯪꯅ ꯈꯣꯏꯗꯥꯈꯤꯕꯤ ꯊꯃꯣꯏ ꯃꯥꯅ ꯉꯥꯎꯖꯈꯤꯕꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯂꯥꯠꯅꯤꯡꯂꯨꯕ ꯁꯝꯕꯜ ꯈꯥꯕꯤ ꯂꯩꯀꯣꯜ ꯅꯨꯡꯗ ꯂꯩꯁꯥ ꯇꯝꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯕꯣꯏꯀꯣ ꯁꯦꯡꯂ ꯂꯥꯔꯣꯏ ꯑꯣꯏꯕ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯂꯥꯏꯌꯨꯝꯗ ꯂꯩꯁꯥ ꯇꯝꯍꯟꯒꯦ ꯈꯟ ꯁꯤꯡꯉꯦꯜ ꯅꯪꯕꯨ ꯊꯤꯔꯨꯕ ꯃꯉꯥꯜ ꯅꯥꯏꯅ ꯅꯤꯡꯊꯤꯖꯕ ꯃꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯅꯥꯃꯥꯏꯊꯣꯡ ꯑꯁꯤꯗ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯂꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯔꯦꯗꯣ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯃꯥꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯂꯦꯞ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯉꯥꯜ ꯄꯤꯕꯒꯨꯝ ꯃꯀꯥ ꯈꯖꯤꯛ ꯂꯥꯡꯖꯔꯝꯕ ꯅꯤꯡꯊꯦꯝ ꯁꯅꯥꯃꯥꯏꯊꯣꯡ ꯑꯗꯣ ꯑꯃꯨꯕ ꯅꯣꯡꯒꯤ ꯂꯩꯆꯤꯜꯅ ꯃꯉꯥꯜ ꯅꯥꯏꯕ ꯀꯣꯔꯧꯒꯤ ꯐꯖꯔꯕ ꯃꯉꯥꯜ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯈꯤꯕꯒꯨꯝ ꯅꯤꯡꯊꯦꯝ ꯁꯅꯥꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯟ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯅꯤ ꯇꯥꯛꯇꯕ꯭ꯔꯥ ꯇꯥꯛꯆꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯗꯨꯗꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯁꯥ ꯂꯤꯡꯂꯛꯂꯒ ꯍꯤꯛꯆꯁꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯅꯤ ꯃꯤꯅꯝꯂꯒ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯝꯕꯁꯨ ꯇꯥꯍꯟꯕꯤꯔꯛꯏꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯈꯥ ꯇꯥꯎ ꯂꯥꯟꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯤꯔꯤꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯄꯥꯝꯕꯤ ꯆꯥꯔ ꯑꯗꯨ ꯑꯔꯩꯕ ꯊꯦꯡꯅꯕ ꯈꯔꯈꯛ ꯑꯣꯏꯅ ꯄꯨꯖꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯗꯦ ꯑꯗꯨꯕꯨ ꯁꯅꯥꯃꯤꯁꯅ ꯑꯗꯨꯃꯗꯤ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯊꯧꯒꯜ ꯑꯗꯨꯗ ꯊꯝꯂꯛꯏ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯋꯥꯔꯣꯜ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯃꯤꯄꯥꯏꯖ ꯈꯣꯡꯊꯥꯡ ꯃꯅꯤꯡ ꯍꯟꯖ ꯂꯨꯔꯦꯜ ꯑꯗꯨ ꯂꯨꯛꯊ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯅꯤꯡꯊꯦꯝ ꯁꯥꯎꯗꯦ ꯁꯥꯎꯗꯣꯛꯇꯦ ꯑꯁꯥꯎꯕꯁꯤ ꯎꯠꯊꯣꯛꯄ ꯍꯩꯇꯕꯅꯤ ꯇꯁꯦꯡꯅ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯊꯧꯒꯜ ꯅꯥꯏ ꯂꯥꯟꯃꯤ ꯁꯦꯕꯥꯔꯤꯁꯤꯡꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯥꯡꯗ ꯃꯍꯥꯛꯄꯨ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯍꯦꯛ ꯎꯠꯂꯛꯂꯕꯗꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯎꯠꯊꯣꯛꯇ ꯃꯣꯃꯣꯟ ꯅꯣꯛꯄ ꯅꯤꯡꯊꯦꯝꯅꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯃꯍꯥꯛꯄꯨ ꯂꯨꯝꯅ ꯂꯧꯖꯕ ꯀꯅꯥ ꯑꯃꯕꯨ ꯃꯍꯥꯛꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ ꯃꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟ ꯀꯔꯤꯝꯇ ꯇꯧꯗꯒꯨꯝ ꯋꯥꯍꯪ ꯑꯃ ꯍꯥꯏꯌꯨ ꯇꯝꯃꯨ ꯂꯥꯟꯃꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯁꯥ ꯇꯝꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯔꯣꯝꯗꯅꯣ ꯀꯔꯝꯕ ꯃꯥꯏꯀꯩꯗꯅꯣ ꯇꯝꯃꯨ ꯂꯨꯋꯥꯡ ꯀꯣꯂꯨꯞ ꯑꯃꯗꯤ ꯈꯨꯃꯟ ꯀꯣꯂꯨꯞ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯀꯩꯊꯦꯜꯁꯪ ꯑꯗꯨꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯝꯍꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯎꯃꯪ ꯃꯆꯥ ꯑꯗꯨꯗꯅꯤꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯃꯟꯗ ꯍꯥꯏꯈꯤ ꯈꯨꯃꯟ ꯆꯠꯂꯨ ꯁꯒꯣꯜ ꯍꯟꯖꯕꯗ ꯁꯥꯝꯕ ꯊꯧꯔꯤ ꯊꯥꯔꯝꯃꯨ ꯑꯩ ꯂꯥꯛꯀꯅꯤ ꯇꯥꯛꯂꯨꯆꯣ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯃꯟ ꯑꯗꯨ ꯏꯉꯛ ꯉꯛꯆꯥꯅꯅ ꯅꯤꯡꯊꯦꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯦꯡꯕꯤꯗꯧꯔꯕ꯭ꯔꯥ ꯅꯤꯡꯊꯦꯝ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏꯗꯨꯝ ꯂꯦꯡꯖꯔꯨꯔꯒꯦ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯇꯥꯛꯂꯕꯗ ꯑꯌꯥꯕ ꯄꯤꯔꯛꯇ ꯑꯩꯕꯨ ꯂꯦꯡꯂꯛꯇꯨꯅ ꯍꯦꯛꯂꯨ ꯇꯥꯛꯂꯔꯤꯕ ꯇꯥꯏꯕꯪ ꯀꯅꯥ ꯑꯗꯣ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯈꯪꯒꯦ ꯑꯗꯨꯒ ꯃꯁꯤꯅ ꯑꯃꯗ ꯊꯝꯂꯒ ꯁꯤꯡꯉꯦꯜ ꯑꯗꯨ ꯈꯣꯏꯗꯥꯖꯔꯨꯕ ꯑꯩꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯂꯨꯗꯕ ꯉꯝꯂꯔꯣꯏ ꯆꯠꯂꯨ ꯃꯥꯡ ꯊꯥꯎ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯤꯟꯊꯕ ꯇꯧꯗ ꯈꯨꯃꯟ ꯑꯗꯨ ꯅꯤꯡꯊꯦꯝ ꯃꯥꯡ ꯊꯥ ꯊꯣꯛꯈꯤ ꯂꯥꯟꯃꯤ ꯑꯗꯨꯃꯁꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤꯗꯨꯅ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯗ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯕ ꯈꯪꯍꯟꯅꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯤꯟꯊꯗ ꯅꯤꯡꯊꯦꯝ ꯀꯥꯖꯥꯎꯗ ꯌꯥꯡꯅ ꯆꯪ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯃꯨꯒꯥꯒꯤ ꯏꯅꯐꯤ ꯑꯗꯨ ꯑꯅꯧꯕ ꯃꯇꯨ ꯇꯦꯛꯇꯕ ꯑꯃ ꯁꯤꯜꯂꯗꯨꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡ ꯁꯥꯝꯕ ꯊꯛꯇ ꯇꯣꯡ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯋꯥꯡꯃ ꯂꯥꯜꯂꯛ ꯁꯤꯡꯉꯦꯜ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯕꯣꯏꯗꯣ ꯃꯥꯏꯀꯩ ꯑꯃꯗꯅ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯐꯝꯂꯤꯕ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯃꯥꯒꯤ ꯑꯅꯤꯁꯨꯕꯤ ꯃꯃꯣꯝ ꯃꯤꯁꯅꯥ ꯑꯗꯨꯒꯤ ꯏꯪ ꯏꯪ ꯂꯥꯎꯅ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ ꯎꯠꯂꯤꯕ ꯁꯅꯥ ꯊꯧꯒꯜ ꯑꯃꯗꯤ ꯄꯟꯊꯧ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏ ꯇꯨꯡꯏꯟꯗꯨꯅ ꯑꯗꯨꯛ ꯇꯞꯆꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ
ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯈ꯭ꯔꯕꯗ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯃꯥꯅ ꯍꯪꯒꯠꯂꯤꯕ ꯃꯃꯣꯝ ꯑꯁꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯤꯖ ꯑꯣꯏꯅ ꯊꯥꯖꯔꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯌꯥꯕ ꯄꯤꯊꯣꯛ ꯍꯣꯌꯥ ꯊꯣꯛꯈ꯭ꯔꯦꯗꯣ꯫ ꯅꯤꯡꯊꯦꯝ ꯄꯣꯛꯄꯅ ꯑꯗꯨꯛ ꯊꯥꯖꯕ ꯄꯤꯔꯛꯂꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯃꯣꯏꯔꯥꯡ ꯄꯣꯛꯄꯗꯣ ꯍꯔꯥꯎꯃꯟꯈꯤꯕꯅ ꯃꯃꯣꯝ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯄꯨꯊꯣꯛꯇꯨꯅ ꯊꯥꯒꯠꯂꯛꯏ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯊꯥꯖꯕ ꯄꯤꯔꯕꯗ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ꯫ ꯏꯇꯥꯎ ꯃꯣꯏꯔꯥꯡ, ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯐꯝꯂꯤꯕ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯑꯩꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕ ꯋꯥꯅꯤꯗꯣ꯫ ꯑꯩꯍꯥꯛ ꯈꯪꯖꯩꯗꯣ ꯂꯥꯏꯅꯤꯡꯊꯧ, ꯃꯁꯤꯃꯛꯅꯅꯤ ꯑꯩꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯥꯡꯗ ꯑꯩꯍꯥꯛꯀꯤ ꯏꯃꯣꯝ ꯑꯁꯤ ꯄꯨꯈꯠꯇꯨꯅ ꯎꯠꯂꯔꯤꯕ ꯑꯁꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯈꯪ꯫ ꯂꯥꯟꯃꯤ ꯈꯔꯅ ꯂꯝꯖꯤꯡ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤ ꯇꯥꯛꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯕꯗ ꯅꯤꯡꯊꯦꯝ ꯁꯥꯝꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯐꯥꯖꯤꯟꯂꯦ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯂꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡ꯫ ꯀꯔꯥꯏ ꯁꯤꯡꯉꯦꯜ ꯂꯩꯀꯣꯜ ꯑꯗꯨꯗꯤ? ꯂꯥꯟꯃꯤ ꯑꯃꯅ ꯁꯣꯝꯗ ꯂꯦꯡꯕꯤꯔꯣ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯅꯤꯡꯊꯦꯝ ꯂꯥꯟꯃꯤ ꯇꯨꯡꯏꯟ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯒꯦ ꯇꯧꯕꯒ ꯆꯞ ꯂꯦꯞ꯫ ꯉꯥꯏꯈꯣ ꯃꯖꯥꯏꯕꯨꯡꯉꯣ, ꯁꯤꯡꯉꯦꯜ ꯑꯁꯤ ꯐꯨꯛꯇ꯭ꯔꯤꯉꯩ ꯂꯩꯀꯣꯜꯁꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯇꯝꯕ ꯑꯗꯨ ꯍꯥꯟꯅ ꯎꯅꯈꯤꯁꯤ꯫ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛ ꯂꯦꯡꯂꯛꯇꯨꯅ ꯍꯦꯛꯂꯨ ꯇꯥꯛꯂꯛꯏ ꯇꯝꯂꯕꯅ ꯑꯩꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯂꯝꯒꯦ꯫ ꯃꯍꯥꯛ ꯍꯥꯟꯅ ꯊꯤꯌꯨ꯫ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯍꯪꯒꯟꯅ ꯈꯨꯝꯖꯕ ꯅꯠꯆꯗꯦ, ꯑꯗꯨꯃꯛꯄꯨ ꯂꯩꯀꯣꯜꯁꯤꯗ ꯂꯩꯍꯧꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯁꯛꯇꯝ ꯈꯛꯇꯅꯤ ꯈꯪꯖꯍꯧ꯫ ꯃꯤꯡꯂꯦꯟ ꯑꯗꯨꯃꯗꯤ ꯈꯪꯍꯧꯗꯕꯅ ꯀꯔꯝꯅ ꯊꯤꯖꯒꯅꯤꯗꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟꯂꯦ, ꯋꯥꯈꯜ ꯑꯃ ꯇꯧꯕꯒꯨꯝ꯫ ꯆꯨꯝꯃꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯃꯤꯁꯛ ꯑꯗꯨ ꯃꯃꯤꯡ ꯈꯪꯍꯧꯕꯁꯨ ꯅꯠꯇ, ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯈꯨꯃꯟ ꯂꯨꯋꯥꯡ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯆꯤꯗꯥꯏꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯝꯕ ꯀꯣꯂꯨꯞꯀꯤ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯃꯤꯁꯛ ꯑꯗꯨ ꯊꯤꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯗꯧꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯅꯤꯡꯊꯦꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯄꯒꯨꯝ ꯐꯠ ꯍꯥꯏꯔꯛꯏ꯫ ꯈꯨꯃꯟ, ꯃꯖꯥꯏꯕꯨꯡꯉꯣ, ꯆꯠꯂꯨ, ꯈꯨꯃꯟ ꯃꯥꯡ ꯊꯥꯎ ꯅꯪꯒꯤ ꯁꯪꯒꯥꯏꯗ꯫ ꯀꯔꯤꯒꯤꯅꯤꯗꯣ ꯃꯖꯥꯏꯕꯨꯡꯉꯣ? ꯈꯨꯃꯟ ꯀꯣꯂꯨꯞ ꯌꯧꯔꯛꯂꯕꯅꯤꯅ ꯈꯨꯃꯟ ꯄꯣꯛꯄꯁꯨ ꯎꯅꯔꯨꯁꯤ, ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯏꯟꯊꯣꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯗꯨꯅ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀ ꯎꯅꯍꯜꯂꯨ꯫ ꯃꯍꯥꯛꯄꯨ ꯎꯅꯗ꯭ꯔꯤꯕ ꯃꯈꯩ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛ ꯈꯨꯃꯟ ꯀꯣꯂꯨꯞ ꯑꯁꯤꯗꯒꯤ ꯂꯦꯡꯂꯔꯣꯏ꯫ ꯈꯨꯃꯟ ꯑꯆꯥꯟꯕ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯍꯥꯛꯃꯛꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧ ꯑꯃꯗꯤ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯕ ꯑꯗꯨꯗꯗꯤ ꯈꯨꯃꯟ ꯈꯛꯇ ꯅꯠꯇ ꯅꯤꯡꯊꯦꯝ ꯇꯨꯡ ꯏꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯃꯥꯡ ꯊꯛꯇ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ, ꯅꯤꯡꯊꯦꯝ ꯑꯁꯤ ꯁꯥꯎꯕ ꯍꯩꯇꯦ, ꯎꯠꯊꯣꯛꯇꯕꯅꯤ, ꯋꯥ ꯉꯥꯡꯗꯦ, ꯉꯥꯡꯒꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯅꯤꯡꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯁꯤꯔꯕꯁꯨ ꯈꯨꯠꯅ ꯁꯣꯛꯂꯝꯒꯦ ꯍꯥꯏꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯥꯀꯜꯗ ꯊꯝꯂꯒ ꯈꯨꯃꯟ ꯅꯤꯡꯊꯦꯝꯗ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯂꯝ ꯁꯒꯣꯜ ꯊꯛꯇ ꯀꯥꯈꯤ꯫ ꯂꯦꯡꯂꯁꯤ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯈꯨꯃꯟ ꯅꯤꯡꯊꯦꯝ ꯃꯥꯡ ꯊꯥ ꯈꯨꯃꯟ ꯀꯣꯅꯨꯡ ꯇꯝ ꯈꯣꯡꯁꯥꯜꯂꯛꯏ꯫